ꯃꯥꯏꯗ꯭ꯔꯒ ꯁꯤꯁꯦ ꯍꯥꯞꯆꯜꯂꯅꯤꯀꯣ ꯚꯤꯖꯥꯏꯅꯥꯁꯦ ꯁꯤꯒ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯊꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯅꯪ ꯑꯗꯨꯒꯨꯝꯕ ꯎꯠꯂꯤꯗꯨꯕꯨ ꯈꯣꯠꯂꯤꯗꯨꯕꯨ ꯀꯥꯏꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯉꯥꯛꯇꯪꯈꯛ ꯃꯄꯥꯟꯗ ꯆꯠꯄꯒꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯈꯜꯂꯤꯅꯦ ꯑꯩ ꯃꯁꯝꯁꯦ ꯃꯥꯏ ꯇꯦꯜꯍꯟꯅꯤꯡꯗꯅꯀꯣ ꯐꯖꯕ ꯌꯦꯡꯁꯦ ꯑꯩꯁꯦ ꯉꯁꯤ ꯊꯕꯛ ꯁꯨꯕꯗ ꯑꯩꯁꯦ ꯄꯤꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯦꯛꯗꯝ ꯃꯊꯛꯇꯒ ꯀꯥꯁꯦ ꯑꯩꯈꯣꯏ ꯁꯥꯠ ꯍꯥꯍꯜꯂꯦꯕꯀꯣ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯤ ꯃꯥꯒꯤ ꯁꯥꯠꯁꯦ ꯆꯪꯅꯤꯡꯃꯟꯈꯤꯗꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯅꯥꯟꯊꯔꯒ ꯑꯗꯨꯝ ꯂꯩꯕꯤ ꯖꯥꯠꯇꯣ ꯑꯣꯏꯔꯦꯕ ꯎꯆꯤꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯃꯇꯤꯛꯇꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯆꯣꯡꯈꯠꯂꯒ ꯄ꯭ꯂꯦꯠ ꯁꯨꯃꯥꯏꯅ ꯊꯥꯗꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯏꯟꯒꯠꯂꯒ ꯆꯠꯈꯤꯕ ꯍꯦꯛꯇ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯊꯋꯥꯏ ꯈꯤꯗꯅ ꯉꯔꯥꯡ ꯑꯍꯤꯡꯁꯤꯒ ꯎꯆꯤꯁꯤꯅ ꯆꯪꯉꯛꯑꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯁꯦ ꯑꯦꯛꯗꯝ ꯇꯨꯝꯕ ꯄꯤꯗꯕ ꯗꯣꯡꯗꯥꯡ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯃꯦꯒꯤ ꯊꯅꯝꯕ ꯃꯦꯒꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯆꯅꯥ ꯇꯤꯡꯅ ꯊꯅꯝꯕ ꯆꯅꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯪꯒꯥꯝ ꯈꯔ ꯊꯝꯖꯔꯝꯕ ꯑꯗꯨꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯆꯥꯛꯈꯨꯝꯗꯒꯤ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯐꯠꯇ ꯅꯨꯡꯗ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏ ꯁꯦꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯕꯣꯛꯁ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯐꯠꯇꯕ ꯑꯐꯕꯅ ꯇꯧꯗꯤ ꯊꯝꯃꯦꯕ ꯑꯗꯨꯒ ꯃꯣꯏꯅꯁꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯅ ꯅꯍꯥꯟꯗꯩꯗꯤ ꯑꯀꯨꯞ ꯑꯇꯥꯏ ꯈꯔ ꯐꯠꯇ ꯅꯨꯡꯗ ꯇꯥ ꯂꯩꯕꯗꯨ ꯆꯥꯏꯅ ꯑꯗꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯗꯅ ꯉꯁꯤ ꯉꯔꯥꯡꯁꯤꯅ ꯀꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯈꯥꯗ ꯊꯅꯝꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯆꯥꯊꯣꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯍꯦꯛꯇ ꯊꯋꯥꯏ ꯆꯥꯛꯂꯛꯇꯅ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯥꯏ ꯅꯨꯄꯥꯗ ꯒꯝꯁꯦ ꯑꯣꯔꯗꯔ ꯇꯧꯔꯀꯥꯟꯗ ꯒꯝ ꯅꯞꯄꯅꯤ ꯃꯊꯛꯇ ꯑꯗꯣ ꯑꯩꯁꯦ ꯁꯤ ꯊꯕꯛꯁꯦ ꯁꯨꯔꯤꯀꯥꯟꯗ ꯑꯩꯁꯦ ꯄꯤꯔꯤꯌꯠ ꯑꯣꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯩꯁꯦ ꯄꯨꯡ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯨ ꯀꯩꯒꯨꯝꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯩꯕ ꯄꯣꯠꯇꯣ ꯁꯤꯗ ꯂꯩꯔꯦ ꯈꯔ ꯑꯩꯅ ꯁꯤꯖꯤꯟꯅꯩꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯀꯞꯁꯦ ꯑꯗꯣ ꯅꯣꯏ ꯑꯍꯥꯟꯕꯗꯗꯤ ꯅꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏꯀꯣ ꯑꯃꯐꯧ ꯁꯤꯖꯤꯟꯅꯗꯕ ꯃꯤꯅꯕꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯀꯃꯦꯟꯁꯦ ꯊꯃꯣꯏ ꯆꯈꯥꯏꯕ ꯃꯌꯥꯝ ꯂꯥꯛꯀꯗꯕ ꯂꯩꯕꯒꯤ ꯑꯩꯅ ꯎꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯁꯦꯌꯔ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯅꯁꯨ ꯑꯅꯤꯃꯛ ꯌꯦꯡꯕꯅꯤꯅ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯊꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯅꯪ ꯑꯗꯨꯒꯨꯝꯕ ꯎꯠꯂꯤꯗꯨꯕꯨ ꯈꯣꯠꯂꯤꯗꯨꯕꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯅꯨꯡꯁꯤꯅ ꯑꯣꯏꯔꯒꯗꯤ ꯆꯤꯆꯦ ꯎꯠꯂꯛꯑꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯦꯡꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯀꯥꯟꯗ ꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯀꯞꯁꯦ ꯁꯤꯖꯤꯟꯅꯕꯁꯦ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯃꯊꯛ ꯀꯥꯕ ꯆꯣꯡꯕ ꯐꯟꯕ ꯏꯁꯥꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯄꯦꯠꯁꯦ ꯑꯣꯏꯔꯒꯗꯤ ꯅꯥꯟꯊꯔꯛꯄ ꯂꯤꯛ ꯑꯣꯏꯔꯛꯄ ꯈꯣꯠꯂꯛꯄ ꯏꯁꯥꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯅꯥꯟꯊꯔꯛꯀꯗ꯭ꯔꯥ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯈꯔ ꯀꯩꯅꯣꯝ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏ ꯃꯤ ꯃꯃꯥꯡꯗꯒ ꯈꯤꯇꯪ ꯆꯠꯂꯒꯁꯨ ꯄꯣꯁꯇꯒ ꯁꯨꯃꯥꯏꯅꯒ ꯆꯠꯄꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯀꯞꯀꯤ ꯁꯤꯒꯤ ꯀꯞꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯩ ꯁꯤꯒꯩꯁꯦ ꯍꯥꯡꯗꯣꯛ ꯈꯣꯠꯇꯣꯛ ꯎꯠꯂꯝꯒꯦꯀꯣ ꯑꯗꯨꯒ ꯃꯥꯏ ꯄꯦꯀꯦꯠꯇꯨꯕꯨꯗꯤ ꯑꯩꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯑꯩꯉꯣꯟꯗꯗꯤ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯃꯃꯥꯡꯒꯤꯗꯣ ꯑꯩꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯁꯤꯁꯦ ꯄꯦꯀꯦꯠ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯃꯦꯗꯤꯌꯝ ꯑꯃ ꯂꯧꯋꯦ ꯁ꯭ꯃꯣꯜ ꯑꯃ ꯂꯧꯋꯦꯕꯀꯣ ꯑꯅꯤꯃꯛꯁꯦ ꯀꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯃꯣꯏꯒꯤ ꯁ꯭ꯃꯣꯜꯁꯨ ꯌꯥꯝ ꯃꯇꯤꯛꯀꯤ ꯆꯥꯎꯋꯦ ꯁ꯭ꯃꯣꯜꯗꯣ ꯆꯥꯎꯔꯒ ꯃꯦꯗꯤꯌꯝꯅ ꯑꯃꯨꯛ ꯀꯌꯥꯝ ꯆꯥꯎꯅꯦꯅ ꯂꯧꯕꯅꯦ ꯁꯤꯗ ꯆꯟꯗꯣꯏꯁꯤꯅ 15 ml to 7.5 ml ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯁꯤꯁꯦ ꯃꯦꯗ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯦꯗ ꯁꯤꯂꯤꯀꯣꯟꯅ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯃꯅꯨꯡꯗ ꯆꯪꯉ ꯃꯇꯨꯡꯗ ꯁꯥꯏड ꯏꯐꯦꯛ ꯑꯣꯏꯔꯛꯄ ꯔꯤꯌꯦꯛꯁꯟ ꯑꯣꯏꯕ ꯏꯔꯤꯇꯦꯁꯟ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯁꯤꯁꯦ ꯔꯤꯌꯨꯖꯦꯕꯜꯅꯤ 10 years ꯅꯪꯅ ꯔꯤꯌꯨꯁ ꯇꯧꯕ ꯌꯥꯏ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅꯗꯤ ꯆꯥꯝꯊꯣꯛꯄꯤꯕ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯖꯥꯏꯅꯥ ꯃꯐꯝꯗꯣ ꯐꯖꯅ ꯀ꯭ꯂꯤꯟ ꯇꯧꯔꯒ ꯑꯗꯨ ꯁꯥꯄꯣꯟꯅ ꯀꯩꯅꯒꯨꯝꯕ ꯀ꯭ꯂꯤꯟ ꯇꯧꯕꯤꯅꯨꯀꯣ ꯑꯩꯈꯣꯏ ꯏꯁꯤꯡꯅ ꯐꯖꯅ ꯀ꯭ꯂꯤꯟ ꯇꯧꯔꯀꯥꯟda ꯁꯤꯁꯦ ꯏꯟꯁꯔꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯝ ꯌꯥꯝꯀꯣ ꯁꯤꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯀꯟꯇꯛꯅ ꯃꯥꯜꯂꯒꯁꯨ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯌꯥꯝ ꯁꯣꯐ ꯑꯣꯏꯌꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯁꯦꯐ ꯐꯤꯜ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯍꯥꯞꯆꯟꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯏꯁꯥꯗ ꯑꯩꯈꯣꯏ ꯄꯦꯗ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝ ꯐꯤꯜ ꯂꯩꯔꯔꯣꯏꯕꯀꯣ ꯃꯥꯒꯤ ꯍꯥꯞꯇꯣꯏꯕ ꯃꯑꯣꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯦꯛꯆꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯃꯆꯤꯟꯁꯦ ꯈꯔ ꯆꯥꯎꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯁꯤ ꯃꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯊꯦꯛꯇꯔꯒ ꯁꯨꯃꯥꯏꯅꯁꯦ ꯑꯩꯗꯤ ꯁꯤꯁꯤꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯍꯥꯞꯆꯜꯂꯅꯤꯀꯣ ꯚꯤꯖꯥꯏꯅꯥꯁꯦ ꯁꯤꯒ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ
ꯃꯥꯒꯤ ꯑꯦꯛꯆꯨꯑꯦꯜ ꯐꯣꯝꯗꯣ ꯑꯣꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯦꯛꯆꯨꯑꯦꯜ ꯐꯣꯝꯗ ꯂꯩꯔꯀꯥꯟꯗ ꯁꯤꯁꯦ ꯊꯜꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯁꯦ 12 ꯑꯋꯥꯔꯁ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯂꯧꯊꯣꯛꯑꯒ ꯊ꯭ꯔꯣ ꯇꯧꯕꯤꯔꯅꯤ ꯂꯧꯔꯦ ꯖꯁ ꯁꯤꯝꯄꯜꯅꯤ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯁꯦꯜꯂꯤꯀꯣ ꯁ꯭ꯋꯤꯃꯤꯡ ꯇꯧꯕ ꯗꯥꯟꯁꯤꯡ ꯇꯧꯕ ꯌꯣꯒ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯝꯐꯣꯔꯠ ꯑꯣꯏꯗꯣꯏꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯧꯕꯗꯗꯤ ꯄꯦꯠ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯁ꯭ꯄꯤꯁꯦꯜꯂꯤ ꯍꯦꯛ ꯍꯥꯞꯄꯨꯔꯗꯤ ꯅꯪ ꯂꯣꯏꯅ ꯄꯥꯏꯊꯣꯛꯑ ꯂꯣꯏꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒꯀꯣ ꯗꯥꯟꯁꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯐꯠ ꯐꯥ ꯇꯧꯕ ꯃꯇꯝꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯩ ꯌꯣꯒ ꯇꯧꯕ ꯃꯇꯝꯗꯁꯨ ꯈꯣꯡꯒꯁꯦ ꯀꯩꯗꯧꯔ ꯊꯥꯡꯒꯠꯇ꯭ꯔꯣ ꯀꯥꯟꯅꯗꯣꯏꯅꯤ ꯁꯤꯒꯤ ꯁꯥꯏꯖ 3 ꯂꯩꯒꯅꯤ ꯃꯦꯗꯤꯌꯝ ꯁ꯭ꯃꯣꯜ ꯂꯥꯔꯖ ꯑꯗꯣ ꯑꯩꯅ ꯂꯧꯔꯤꯁꯦ ꯁꯤꯁꯦ ꯃꯦꯗꯤꯌꯝꯅꯤ ꯑꯗꯣ ꯁ꯭ꯃꯣꯜꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯅꯦꯕꯀꯣ ꯁ꯭ꯃꯣꯜꯗꯣ ꯑꯩꯅ ꯈꯟꯕꯅ ꯖꯤꯡꯅꯤꯡꯕꯒꯤ ꯑꯩꯅ ꯂꯧꯕꯅꯤ ꯁ꯭ꯃꯣꯜꯒ ꯃꯦꯗꯤꯌꯝꯒꯁꯦ ꯀꯌꯥꯝ ꯈꯦꯠꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯁ꯭ꯃꯣꯜꯗꯣ ꯂꯧꯕꯤꯌꯣ ꯑꯗꯨꯒ 30ꯗꯒꯤꯅ ꯆꯍꯤ 30 to 35 40ꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯗꯤ ꯃꯦꯗꯤꯌꯝꯁꯦ ꯂꯧꯕꯤꯌꯣ ꯑꯗꯨꯒ 40ꯗꯒꯤ ꯍꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯔꯖꯇ ꯂꯧꯕꯤꯔꯣꯀꯣ ꯑꯗꯨꯝ ꯃꯤꯗꯁꯨ ꯂꯩꯔꯦ ꯗꯤꯄꯦꯟꯁꯦ 40ꯗꯒꯤꯅ 45ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯥꯔꯖ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯃꯤꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯦ ꯃꯆꯥꯗꯒꯤ ꯍꯥꯟꯅ ꯁ꯭ꯇꯥꯔꯇꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯃꯆꯥꯗꯒꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕꯅ ꯃꯌꯥꯝꯗꯁꯨ ꯀꯝꯐꯣꯔꯠ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦꯕ ꯗꯤꯖꯥꯏꯟ ꯃꯐꯝꯗꯣ ꯀ꯭ꯂꯤꯟ ꯇꯧꯔꯒ ꯊꯝꯕꯤꯌꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯥꯟꯅ ꯃꯐꯝꯗꯣ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯁꯦ ꯋꯥꯁ ꯇꯧꯕ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯥꯐꯇꯔ ꯌꯨꯁꯇꯁꯨ ꯅꯪ ꯁꯤꯁꯦ ꯋꯥꯁ ꯇꯧꯕ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯦꯕꯀꯣ ꯃꯥꯒꯤ ꯄꯦꯀꯦꯖꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯀꯅꯤꯀꯣ ꯅꯣꯏ ꯏꯕꯔꯇꯤꯟꯒꯤ ꯂꯧꯔꯒꯗꯤ ꯏꯕꯔꯇꯤꯟꯒꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕꯅꯦ ꯑꯩꯗꯤ ꯏꯕꯔꯇꯤꯟꯒꯤꯅꯤ ꯑꯅꯝꯕꯅ ꯁꯤꯖꯤꯟꯅꯩꯁꯦ ꯄꯦꯗꯇ ꯑꯣꯏꯔꯣ ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯀꯞꯇ ꯑꯣꯏꯔꯣ ꯑꯗꯣ ꯅꯪ ꯅꯦꯛꯁꯀꯤ ꯄꯤꯔꯤꯌꯗ ꯂꯥꯛꯄ ꯃꯇꯝꯒꯤ ꯐꯖꯅ ꯋꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯄꯦꯀꯦꯠꯁꯤꯒ ꯄꯨꯔꯥ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯊꯝꯖꯤꯟꯈ꯭ꯔꯣ ꯁꯤꯁꯦ ꯅꯪ ꯔꯤꯌꯨꯖꯦꯕꯜꯅꯤ ꯅꯪ 10 years 5 years 10 years ꯅꯪ ꯍꯟꯖꯟꯅ ꯁꯤꯖꯤꯟꯅꯔꯒꯁꯨ ꯃꯥꯒꯤ ꯁꯤꯂꯤꯀꯣꯟꯁꯦ ꯑꯩꯈꯣꯏ ꯄꯠꯊꯔꯛꯄ ꯈꯣꯠꯂꯛꯄ ꯃꯣꯠꯂꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯟꯖꯦꯛꯁꯟ ꯊꯤꯟꯕꯒꯤ ꯂꯥꯛꯑꯦ ꯑꯩꯁꯦ ꯏꯁꯥ ꯉꯝꯗꯕꯒꯤꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ MI ꯔꯨꯝꯗ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯟꯖꯦꯛꯁꯟ ꯃꯆꯥ ꯑꯃ ꯊꯤꯜꯂꯒ ꯑꯗꯨꯝ ꯌꯨꯝꯗ ꯆꯠꯂꯅꯤ ꯍꯛꯆꯥꯡꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯉꯝꯇ ꯉꯝꯗꯕꯗꯣ ꯑꯣꯏꯌꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯣ ꯏꯁꯣꯔꯗꯗꯤ ꯌꯥꯡꯅ ꯈꯨꯔꯝꯃꯤꯅꯤ ꯈꯔ ꯌꯥꯡꯅ ꯐꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯀꯤꯗꯤ ꯌꯥꯝ ꯀꯤꯀꯣ ꯍꯤꯗꯥꯛ ꯆꯥꯕꯅ ꯐꯩ ꯏꯟꯖꯦꯛꯁꯟ ꯊꯤꯟꯕꯁꯦ ꯌꯥꯝ ꯀꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯏꯟꯖꯦꯛꯁꯟ ꯊꯤꯟꯗꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯨ ꯀꯥꯎꯔꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪꯗ ꯁꯠ ꯃꯣꯕꯥꯏꯜꯗ ꯊꯝꯃꯒ ꯀꯥꯞꯄꯦ ꯑꯗꯣ ꯑꯁꯦꯡꯕ ꯊꯤꯜꯂꯝꯗꯥꯏ ꯃꯇꯝꯗꯨꯒꯗꯤ ꯑꯩ ꯃꯁꯛ ꯌꯥꯝ ꯊꯤꯕꯒꯤ ꯑꯩꯅ ꯃꯨꯊꯠꯈ꯭ꯔꯦ ꯖꯒꯣꯏ ꯁꯥꯗꯣꯏꯔ ꯖꯒꯣꯏ ꯁꯥꯗꯣꯏꯔ ꯖꯒꯣꯏ ꯁꯥꯗꯣꯏꯔ खोलो कहीं खोलो नहीं खोलना पामद्रे सी हापचल्लिने ngसाइदे ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ